ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯋꯥ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯑꯃꯥꯏꯂꯣꯟꯒꯤ ꯂꯤꯛꯂꯝꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤ ꯑꯃꯠꯇ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅꯕ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯍꯥꯏꯗꯨꯅ ꯃꯥꯏꯆꯧ ꯇꯔꯦꯠꯅ ꯄꯨꯌꯥ ꯀꯌꯥ ꯏꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯇꯥꯏꯄꯪ ꯃꯄꯨ ꯃꯍꯥꯛꯀꯤ ꯂꯥꯡꯑꯣꯜ ꯀꯨꯝꯍꯩꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯃꯌꯥꯡ ꯂꯝꯄꯣꯏꯕꯁꯤꯡꯅ ꯁꯤꯟꯈꯤꯕ ꯁꯔꯧ ꯀꯌꯥꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠꯀꯤ ꯑꯣꯏꯕ ꯃꯨꯊꯠꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯩꯇꯩꯒꯤ ꯄꯨꯌꯥ ꯀꯌꯥ ꯃꯩ ꯊꯥꯈꯤ꯫ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯃꯩꯇꯩ ꯂꯤꯆꯠꯄꯨ ꯃꯥꯡꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯏꯟꯅ ꯃꯩꯇꯩꯆꯥꯁꯤꯡꯅ ꯄꯥꯝꯗ꯭ꯔꯁꯨ ꯄꯥꯝꯗꯅ ꯃꯌꯥꯡ ꯂꯥꯏꯅꯤꯡ ꯆꯠꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯑꯣꯏꯔꯕꯁꯨ ꯃꯩꯇꯩ ꯏꯌꯦꯛꯆꯥꯁꯤꯡꯅ ꯏꯄꯥ ꯂꯥꯏ ꯏꯄꯨ ꯂꯥꯏꯕꯨꯗꯤ ꯅꯤꯡꯕ ꯊꯥꯗꯣꯛꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯩꯇꯩ ꯀꯪꯂꯩꯆꯥ ꯃꯌꯥꯝꯁꯦ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯡ ꯂꯥꯏꯅꯤꯡꯗ ꯄꯨꯁꯤꯟꯕ ꯌꯥꯅꯅꯕꯒꯤ ꯃꯌꯥꯡ ꯂꯝꯄꯣꯏꯕ ꯁꯥꯟꯇꯤꯗꯥꯁ ꯒꯣꯁꯥꯏꯅ ꯃꯩꯇꯩ ꯅꯤꯡꯊꯧꯗ ꯏꯟꯁꯤꯜꯂꯒ ꯄꯨꯡꯖꯥꯎ ꯊꯤꯟꯅ ꯂꯥꯎꯊꯣꯛꯍꯟꯈꯤ꯫ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯏꯃꯨꯡ ꯑꯃꯠꯇꯗ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯌꯥꯔꯣꯏ꯫ ꯑꯄꯣꯛꯄ ꯈꯨꯔꯝꯃꯤ ꯍꯥꯏꯕ ꯈꯪꯕꯗ ꯍꯦꯛ ꯇꯥꯕꯗ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯀꯪꯂꯩꯆꯥꯁꯤꯡꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯂꯥꯏ ꯏꯄꯨ ꯂꯥꯏꯕꯨꯗꯤ ꯈꯨꯔꯝꯅꯤꯡꯕ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛꯁꯨ ꯀꯤꯕ ꯃꯔꯝ ꯑꯗꯨꯅ ꯃꯩꯇꯩ ꯀꯪꯂꯩꯆꯥꯁꯤꯡꯅ ꯉꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯈꯪꯗꯅꯕ ꯏꯄꯥ ꯂꯥꯏ ꯏꯄꯨ ꯂꯥꯏ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯈꯨꯔꯝꯃꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯗꯥꯡ ꯈꯨꯔꯝꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯁꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯃꯆꯤꯜ ꯈꯔ ꯌꯥꯎꯒꯜꯂꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛ ꯉꯥꯡꯊꯣꯛꯂꯨꯔꯕꯗꯤ ꯅꯤꯡꯊꯧ ꯃꯅꯥ ꯌꯧꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯄꯣꯛꯄ ꯈꯨꯔꯝꯕꯗ ꯅꯤꯡꯉꯣꯜ ꯌꯥꯎꯍꯟꯗꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯌꯥꯎꯍꯟꯗꯅ ꯑꯄꯣꯛꯄ ꯈꯨꯔꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯤꯅ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯏꯄꯥ ꯂꯥꯏ ꯏꯄꯨ ꯂꯥꯏ ꯑꯄꯣꯛꯄ ꯈꯨꯔꯝꯕꯗ ꯅꯤꯡꯉꯣꯜ ꯌꯥꯎꯍꯟꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯁꯨ ꯌꯥꯀꯥꯏꯔꯕꯅꯤꯅ ꯃꯩꯇꯩ ꯏꯌꯦꯛꯆꯥ ꯀꯪꯂꯩꯆꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯌꯥꯀꯥꯏꯕ ꯌꯥꯍꯧꯕ ꯃꯇꯝ ꯌꯧꯔꯦ꯫ ꯃꯩꯇꯩꯒꯤ ꯃꯥꯏꯆꯧ ꯇꯔꯦꯠꯅ ꯊꯝꯕꯤꯔꯝꯕ ꯂꯤꯛꯂꯝꯁꯤꯡꯗꯨ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯆꯨꯝꯊꯣꯛꯀꯗꯕꯅꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯗ ꯍꯥꯏꯕꯗꯤ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯏ ꯀꯧꯕ ꯊꯧ ꯇꯧꯕ ꯈꯌꯣꯝ ꯂꯥꯛꯄ ꯆꯕꯥꯟ ꯊꯥꯕ ꯑꯄꯣꯛꯄ ꯈꯨꯔꯝꯕꯅꯆꯤꯡꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯌꯨꯛꯇ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯨꯌꯥ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯣꯖꯥ ꯁꯥꯏꯈꯣꯝ ꯅꯣꯗꯤꯌꯥ ꯃꯉꯥꯡꯅ ꯇꯥꯛꯄꯤꯔꯝꯕ ꯊꯥꯒꯤ ꯃꯌꯨꯡ ꯃꯐꯦꯜ ꯑꯃꯁꯨꯡ ꯅꯨꯃꯤꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯂꯣꯏꯗꯥꯝ ꯊꯥꯆꯠ 12ꯒꯤ ꯃꯅꯨꯡꯗ ꯃꯦꯔꯥ ꯄꯣꯏꯅꯨ ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯜ ꯀꯥꯂꯦꯟ ꯏꯉꯥ ꯊꯥ ꯇꯔꯨꯛꯃꯛ ꯑꯁꯤꯗꯤ ꯃꯌꯨꯡꯅꯤ꯫ ꯁꯖꯤꯄꯨ ꯏꯉꯦꯜ ꯊꯥꯋꯥꯟ ꯂꯥꯡꯕꯟ ꯍꯤꯌꯥꯡꯒꯩ ꯂꯝꯇꯥ ꯊꯥ ꯇꯔꯨꯛ ꯑꯁꯤꯅ ꯃꯐꯦꯜꯅꯤ꯫ ꯆꯌꯣꯜ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯒꯣꯜꯁꯦꯜ ꯏꯔꯥꯏ ꯊꯥꯡꯖ ꯅꯨꯃꯤꯠ 3ꯃꯛ ꯑꯁꯤꯗꯤ ꯃꯌꯨꯡꯅꯤ ꯃꯈꯥ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯥꯕꯨꯅꯤ꯫ ꯅꯣꯡꯃꯥꯏꯆꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯄꯥꯛꯄꯣꯛꯄ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠ 4ꯅꯤ ꯑꯁꯤꯅ ꯃꯐꯦꯜꯅꯤ ꯅꯣꯡꯆꯨꯞ ꯅꯣꯡꯄꯣꯛ ꯃꯥꯏꯀꯩ ꯄꯤꯕꯨꯅꯤ꯫ ꯇꯥꯏꯄꯪ ꯃꯥꯂꯦꯝꯒꯤ ꯊꯥꯆꯠ ꯊꯄꯥꯟ ꯄꯂꯦꯝ ꯄꯟꯊꯧ ꯑꯣꯏ ꯌꯦꯠ 2ꯒꯤ ꯅꯨꯃꯤꯠ ꯃꯔꯨ ꯃꯁꯛ ꯈꯪꯕ ꯑꯁꯤꯅꯆꯤꯡꯕ ꯑꯁꯤ ꯈꯪꯕꯕꯨ ꯆꯛꯆꯥ ꯃꯁꯛ ꯈꯪꯕ ꯀꯧꯕꯅꯤ꯫ ꯅꯨꯃꯤꯠ ꯊꯥꯒꯤ ꯃꯌꯨꯡꯗ ꯆꯠꯂꯒ ꯂꯥꯏꯒꯤ ꯃꯅꯥꯛ ꯌꯧꯕꯅꯤ꯫ ꯃꯐꯦꯜꯗ ꯆꯠꯂꯒ ꯑꯔꯦꯝꯕꯗ ꯂꯝꯍꯥꯡ ꯑꯣꯏꯕꯅꯤ꯫ ꯇꯥꯏꯄꯪꯅ ꯂꯣꯡꯅ ꯍꯤꯞꯄ ꯌꯥꯍꯤꯞꯄꯨ ꯂꯥꯏꯒꯤ ꯌꯥꯍꯤꯞ ꯀꯧꯕꯅꯤ꯫ ꯇꯥꯏꯄꯪꯅ ꯎꯞꯅ ꯍꯤꯞꯄ ꯌꯥꯍꯤꯞꯄꯨ ꯍꯤꯡꯆꯥ ꯌꯥꯏꯇꯝꯕꯒꯤ ꯌꯥꯍꯤꯞ ꯀꯧꯕꯅꯤ꯫ ꯇꯥꯏꯄꯪꯅ ꯆꯦꯞꯅ ꯍꯤꯞꯄ ꯌꯥꯍꯤꯞꯄꯨ ꯅꯃꯨ ꯃꯤ ꯇꯥꯏꯄꯪꯒꯤ ꯌꯥꯍꯤꯞ ꯀꯧꯕꯅꯤ꯫ ꯄꯨꯟꯁꯤ ꯂꯩꯅꯤꯔꯣꯜ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯋꯥꯕꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯣꯡꯄꯥꯜ ꯍꯣꯡꯅꯦꯝ ꯂꯨꯋꯥꯡ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕꯅ ꯅꯣꯡꯄꯥꯜ ꯁꯥ ꯂꯥꯡ ꯍꯥꯏꯕꯗꯤ ꯁꯥꯀꯠ ꯆꯤꯡꯗ ꯌꯥꯔꯧꯁꯥ ꯇꯣꯛꯃꯨ ꯇꯣꯛꯃ ꯇꯣꯛꯄ ꯇꯣꯛꯃꯨ ꯃꯩꯁꯥꯡꯕ ꯁꯥꯔꯦꯜ ꯁꯥꯄꯨꯝ 3 ꯂꯥꯡꯅ ꯍꯥꯏꯕꯗꯤ ꯀꯠꯅ ꯄꯨꯟꯁꯤ ꯂꯩꯅꯤꯖꯕꯗꯤ ꯇꯣꯛꯄ ꯀꯧꯕ ꯁꯥꯕꯨ ꯂꯥꯡꯅ ꯄꯨꯟꯁꯤꯅꯤꯌꯦ꯫ ꯍꯥ ꯅꯨꯃꯤꯠ ꯅꯉꯣꯟꯗ ꯇꯣꯛꯄ ꯀꯧꯕꯗꯤ ꯍꯕꯨ ꯇꯣꯛꯄ ꯀꯧꯕꯅꯦ꯫ ꯍ ꯍ ꯍ ꯅꯨꯃꯤꯠ ꯅꯉꯣꯟꯗ ꯇꯣꯛꯄ ꯂꯥꯡꯂꯕꯅꯤ ꯍꯥꯏꯕꯗꯤ ꯀꯠꯂꯕꯅꯤ꯫ ꯍꯣꯡꯅꯦꯝ ꯂꯩꯄꯨꯟꯁꯤ ꯄꯨꯟꯁꯤ ꯏꯋꯥ ꯂꯩꯕꯨ ꯄꯨꯕꯤꯔꯝꯃꯣ
chahi chama punchijage chahi 15 gi sama pangal pinawo numit nangna thoklakpaga mitongang kaubani numit nangna chairabadi salai lenni namingdi ponglen tuthaba kaubani nangi nangal araba nasa alangba napunsi maramda kubiyo chahi chama punchijage chahi 15 gi sama pangal kubiramo numit nangna takrabada thonga lenni namingdi mirum len tuba kaubani nangna aigi sigadaba nagadaba sada landa utupta apai aranda marak mahagi langpham matang atenba si khaibik khetok piramo inung lon matam nipalbu supna khunung londa mangang luang khuman haina ningna sonabani numit na tholakpada mathok karakpa thongnigadabani numitna chairabada sama pangal thongnigadabani numitna takhrabada phatta haudiba khaibik khetokpa thongnigadabani asidi ayuk nungthil numidang matam ahumgi thongni rolni nongmagi kaudana yamna hakna luna sijinnaba yamna kanabani Maitai Aikoigi Maichok Maino Oja Guru Ahal Lamalna Thambiramba Inatki Silam Sintha Kaya Si Yokhat Minasi like, share and subscribe to you.